Asomdagi principal aduna hairei Nuregi pabung chawbaniko. Mane kai takpigadaba hekta habiro. Nuregi college da masanga maktabadagi office da leire adom da lawba lakpinaba haijari. Sida sum laibase kaya nungai do mandre. Chawbado pakhatli. Hoi ai thubada laknaba tawrage. Hoi adudi ai muk thamjarage. Hoi. Kana kana lege? Thongjin panda lepaga leiriba bodyguard to finger jinsilaga ngai. Kay habigadabana sir. Hazimo yam thuna icha Nuregi college sa chataba yadri. Gari ready torum ai tholage. Funny sir. Asi haraga bodyguard to chentokraga leiriba mayam da su pawdo khangali. Chawda finger thoklaklammi bodyguard amana gari thongdo hangdo pirai. Chawbana gari ka khalakpaga nupa dasu gari da yam thuna ka khatkhri. Mafam adagi gari sing adu mari mari thagdokhri. Naitom popi machana khitangam de paw tabada mapa oi mani hena pakhatjabani. Ngayaki matung college yauraduna gari sing no manung tamna thausilai. Bodyguard ama thuna kumtharaklaga chawbagi thonghang toi thonghang tokpaga chawbadu kumtharakpaga principal gi rum tamna lai. Principal gi office yobaga chawbana sir amta sangjaraki. Principal do che ama yengaga leirambani khonjel da yengai. Chawboy rambadada che duna kana thamkhraga sir changbiro. Hoi, ado ichabu karom da lekhige. Principal na asigi kasta pothari bani mamana bimaga lairi bani somna changsilao. Principal ga chawbaga do nurai na lairi ba dum da lai. Nurai tummaga leirami chawba tablapna isatumbi. Na bahai basitabu mama mapa uragana hena pukning nungsi hainari bani. Kaurakliba khonjel duda nurai mamik tapna panglaklaga yenglai. Mapa leplaga leirambadada kapning kaujarai mapabu. Papa, haune, hazikti papa la asidi yumdane fajana potharunaba papa na ichabu lawba laklabani. Nurai do ngasaidagi kapning mapumba khangjilaga laibani mapa obada hena kapning bana maram oikhra mali milu ani da thingduna leiramba pirang maning tamna khajai thakta chintherai. Papa, ai yamna waiye. Kai kapina chatumbe. Hazikti papa la asidi kapkanu se kapkanu kok chiknabani. Mapa macha du nungsinaba matawdu ubada nungsiba phauroidaba kanabu leramgani. Mapa lejedaba jenitagi mafamdadi tawriba matawdu ubada mitagi pi takhiba khangawdi. Kana khanganda tarakliba pirang makutna fatfatay thokjay. Jenitana tapna hairai. Nurai kapanu se hena warani ay tindokpigi lao nakodo piro ay sambigi. Asumna Jenitana Nuraibu sambiraga rumdudagi tholakli. Chawbana principal do onsi lagairai. Sir na pau pibirakpa yam nungaijari. Adudi khoi muk chachakhrage sir. Aikhoi gidi tawda yadraba ithawni. Adudi sir oisu phajana chatpiro. Nupa humdu tanjadu da classroom dagi tholakpada Jenitana Nuraibu samaga chatpadu hek ururi. Lamngan bana. Kaidorjano ngasadi kem tawkhidabani ne. Karan dangangaga da lejeraba malemni hekta khumai. Asi angang sina khangawdana naraise atay maramgi kem nate. Ngan bana. Adudi kay maramgino mana narisina mo oja mai banamta takpirodana. Hai, nang oja mai bhagise munataune. Mana narise thamoi kaibagi khangawdana narakpalaina mana narise khangabra. Lamngan bana. Mana thamoi kaibagi nedi nanom kama khangoiba. Khangini kaino aina bu khangdaba leite bro. Maram do haibani da. Hekta pangai dai duk paya bro madam ka khangni guno nangi dine overacting jimbido adu senara dum layo as nang suba adu bu wani na hari dubu aseng seng bai rabani nang pa khumle ramaroi ni ha ngan bana malem nangi chinsibo pa khum suwani wate karama makhal gi company gi ojano thongna khangning khre yare khangni guno adu saruk ne ai mataw tamjo ngan badu makut ani ka tulo na ragai rai namaste Nangi mataw tabdu sarune aida sijakhrage. Adudi hoji mok siune egi mangda. Yare nabani suba karan nebo har dilo jabi kambu hek tawradana ba amane hendi amana wate tumilero yare. Gari managi oraduna Jenitana Nuraibu gari tapna kahali aduga Nurai phajana luko yam tune naba pharaga college ta mulaw ko ai nang mungaram duine. Wangang ningbaga phawdre Nurai masado mangak tamang no mai. Chawbadu Jenitana onsilaga isasu pangwada wabiri tawrisi. Papa si khak tawbabu kai waduino da angam mateng tawna dawnida.
Adudine ichachu class fazana yahoru. Pabung hoy muchalu khigeko. Hoy pabung. Nuray hoy chatkibaga Janita sumagi class tamna lai. Chawbuna machanupi tapna. Chatombia Dr. Dana chalusiro. Ngamboy ngamdaboy Nuray tapna kumai. Papa, yumdo ina chasida. Ay Dr. Shetpatali. Chatombia maray tawno. Papa na ibi ilo. Natradi nangi anaba hinjilakani. Ay taleba. Ay bu Dr. da pubigano. Machagi matawda waka na iba sungamda kanarawi khaladuna pocketagi folak thoaga magi nupida phone tawi. Phone pai khalakpaga asumdagi Sanatombina. Moi papa kai leirage. Nangi class ba matam lerabo. Magi nupagi nahagega manadaba mongdu Sanatombi masado pakhatlap tawi. Loidodi ma watli kaidoba yarogi moi papa. Magi nupido pakhatle khangaduna chawba magi nupibu pakhatana mongdu tap nairei. Nachanupido Sanatombi na marak fatatlaga pakhatna. Isatombi kaidauraba. Mama, nasado ni namda tako nang bu kaidaurage. Isatombi kem tawde. College dagi masa nungaitre na phone tawrupodagi lawirure. Doctor chase haibani nachasina sitat khayadre. Aduna ne yumlom doina lakpa yaradi nangsu yumalaknaba taw hagi tawbani. Isatombi sigi ningai dibako phare moi pabungsu yum lebiramo. Aigi class ama watlise amada sinaramage aduga ilaknaba tawrage. Hoi adumai tawru ai thameko. Ngayaki matung Sanatombi mayum yorakli gari du sumangda khamlamlaga imungda taping changai aduga machabu kauduna changi. Sanatombi du machagi kayawaga machana tummaga leibadu urai. Sangsinlaga nakanda famthai pakhatna. Isatombiya. Chatombiya nang naba yadiko mamala ese. Mama kai hagi Chatombiya. Ai nakta dum layuko mama. Laiduni ichagi nakta mama adum laiduni chatloyi. Moi papa angang siguli ga chakrabo. Sadri yumna doctor kauge haisu Chatombi ne yade tawrisi. Sanatombi na kai ne Chatombi doctor kauge yade haisibo. Ma yam kana ngamda basunati guli macharaga phajaniba kaunu ko doctor ga. Nang sidiba phajani yengthoklaga guli chabana phatro. Adur sutalleba. Moi papa angang singa yengbiramo aine chana bakita simbigi aduga ne guli pijenaba guli dilem do mandre ne tawrisiba. Chawbana anga amada leba tharage. Hoi. Chawbadu pocketagi folak thoaga phone tawraga nakongda thammi. Hello? Sir, kari habigadaba? Kiran, nang pharmacy phawda chalusoi. Masa sagat pakok lai tawbagi guli umta leirucho. Guli do power kamna piyu hayo khara thuna fanaba. Fani sir, ai lawzarogi thamjare sir. Ngayak leina matungda Sanatombi su chanaba puraga kakhalai. Ichatombiya tapna hogolosi khara chanaba tawsi aduga ne guli chasinsi. Mama, ai kem chaning phawdi. Saning rasune khara chasi natradi guli chaba yaroyamni nangbo. Sese mama nga kisi tapna hogolosi mon sida nga tharaga phamo. Asi hairaga Nuraibu phamali. Mama na ne ichagi chapham oina ba champu oina puraklabani. Chatombiya champu chasi mama ilakisi ya katho. Nuraidu ya tapna katho mama na ilaklibuda chari. Mama khai. Sinlai ne itha thabagini guli charaga phajaki seni chasidi. Sese simga ilakisi. Hatang mo kisi charaga toge ko yam khai ba. Isatombiya khara chasilu puktu ihang hang guli du chara din amta yararoi. Ko ngawrani maramokpani chadi. Mama pana themaga kharadi pijakri. Thongjindagi, sir, guli sida leijari. Oh, guli poraba. Oi sir. Chawbana, mama, guli simta pijose. College hour loiraduna mai mai thongnarai Priti ga Tanu ga suwari sa duna laami. Priti na, nang yawna bi tawrakanu ko, hek tawrakpaga ba hantamukti aina kaitawge ngona. Tanu na, aina dalangan baga nuksinaraga nang dam sawidu kalakpra. Ai tige do bagi kalaktiba. Nangi overacting duda aina kalakpidaw man bro. Kalaksade. Kalakpai ngang manati bema. Maya mamangdane ikaiba. Adugi khara phagadra khalaga ngangbi bani sakphajabi bema. Nangne ai samsawalakanu ko Pritiya. Hoi ai de tumi leijarage kem the hajaroi ko.
Nupa ahumdasu laami malemna tanu lakpa ubaduda bit leitana sugatlaga as ai diba thengnaningdaba mi thengnabase daw yadaw mandine tawrisi lamganbana kana thengnarage karamba mino ho nangna khangwai haidokpase yade nganbana wari dibo nangsu talamganba malemna natuna kauraisi khumune natradi muksabi gi hainiba lamganba mami paina malemdi yengi kai min engno kibu ki he tanuna talamganba nanakta changsilaga kawbu Eigi Khongthangna aido tahaudraba malemna nganbada hairi nganba pharmacy phawda chalusila mitse khangna ri kamai tawrino khangde ai drop amta leirusi ashi haraga malemdo mang tharaga chatpa hui prithi sek tairi damalem ai sunai ai sai drop to hapke chatminase nang suna boire ai dei gaktara khalure chala saw doi de malemna tanugi mafamda saungning ba yeknaba leite tanugi kai khangdabi mimang tumang khangdabagi mawngda da tawge yauna tawribani lamgan ba tanu don silaga thoslo hoi numidangi matamni nurai do phamungda nga tharaga phamaga lei ngasai college da tawkhriba singdu ningsingaga mathanta haijei ai wakalsina henjinba wakal khaliba se kaigino mina nungsina jaraga ai thamoina nungaitaba phaurisina kaigino wakal khallaga leiringai mama du ka da changai isa tombiya sak se khara chasi aduga ne hidaga mung chanaba khara thuna naba phanaba ne hinjang di charuranu sagang siga nga ayai basi goina charasi sisi mama ilaki asumna chak bijera matungda hidak bijera maga botha hankhri phone dani tano ai wam haigi kai wana hairo na lamgan ba maya mamang da fajadi nangna ngasai tawbudo mina fajana saina biroi aduna matungda mai tawno ko talamgan bana pamdradi ai matungda tawraroige aina haibaga in basini se aina nangnu sibengala ise tanu ma thanda murum soli nusini kharale ga thamoi kai ga daba matamdani aina wana ngairiba tanu kaino haidubo ai tadrei ha kemnati ai kem haidi ai bam noiramani duidi tanu da tumning basaraga hairi dalamgan ba ai tumningi tummage dalamgan ba sulai pajaro hoi adudi fajan tumako good night good night thamme ko da thamjaro as wai oiba wari se sanada yada bagi sanari bani di khangriba pangdi pangma jani dalamgan manangse nangnaga thamoi kai bagi ngausetnaraga leibiduni aina thamoi pena noktuise nangi khalubada nungu nungai bide tawrise ashamna numituma sahaukhirami afaba haibasitabu mina laina phawba kalaknaribani mayamdagi hel amna chatkhiba ubada kalakpa haibasina mang thaduna phattaba singnana hotnaribani mina nungaiba khitang ukhibada kalaktaba mi sulaitaba nate chawbu matam bomna maktam mataw karamna namthasigi khanduna lakliba project ni Brojengi company dagi chawbagi company asina mayamne na sakhangna behelakpa mangondagi suhen kibasina kalakpagi bayai chawbagi punsida amuktang maithiba pige khanna matang chawa ngaiduna laklinga si phauda Brojen si koireng bu pokpa mapani mapa phattabana machana bu kayam phani mapa machani haibada yam chanai Brojen du mayai kagi sofa du phamaga leiri koireng changa aga baba 5k da pi nang de duk yamba paisa dudi kai da season adoriba imana bebngi birthday ni adugi ni birthday da bodu loina changadro as pabung sidiba nong phado hai basida adam leido kai gino piro ba kaya da ni ngune nong phado kai na nungti gi lauriba mana likpagi na te ne maram sa dadi paisa do pangsi season aga no hai bani ne as yare amunga nga leiri ko piro yare Brojen du wallet tagi lising mga satlaga pirai ado thengna lakanu ko mapana ga haini singdu ta da kai magi gari de thoduk laga chatkhri koireng du Roma da thongla aga nacha nu pasina muk chatkhri sina karai da ni hairamge mamana bagi birthday ni lising mga puraga chatkhri adu da moi phabung na harau harau lai hori ne ba nacha nu pasi manghalage haibro ahai khudingi piradi ne adum henjilak pata ba yahuruk padagi thokhrani nubi taram dai da hajilani sidabu kai afabara purak tisibo isa si manghan bedane moi pabung su yawra diara roye
Nupani kaidaurage, khara lerega gyan tajaraksani. Hauji khara ngawjabai wani kaino. Taubiyu, yana bamase ne, mahangaga matam. Taubiyu, yana bamase, mahanga matamdane, aida chenhabirakanu. Mama, kamta tauroiba, nangni henjina khanjiridubu kaigino. Aidi pelabanida, napana chase, napanida ngangnabada thaba moire. Asi hairaga fet lauramlaga, imuk jangkrero masu. Koirengdu mamanaba aniduga pullaga, jingya amada pullaga nisagi mayayna nungayba ipakta tauri. Koireng maron kado fairi tauraga hairai. College ki lerang fazabido, tanjang ariban. Nongwadi soidrabane, aigi kutta. Aingondaga furakiba nupasingdusune. Nongan thingnabada, aina mathoi lambiba soidrabane. Rokina, fadi fazabane, dugi nupido. Hegu bada tindabani, chabadaga haudo mali. Nathanta lahi thakega khanuko. Hera, aina fangu fotabo, nogi saruk thungdaba kaida yaukhrage. Adubudi yaudine. Asuyamna phattaba wakhalon sibu karino, sagi wakhal chenba miyoisidi, sikiba matamda karisu pamuba laite, moigumba laibasina malim prithibi hena lumnabani. Ngawba yaba ngawuraga nisahala matung mayumda halaami. Koirengdu mangongi stairda kakhalapadi. Mamana mangonda lepaga leirambadu ubada chatlamba chaplepi. Ma, kaidaurage, kana ngairamino. Roma machagi matangduda soundingna. Asuk thenga si phawba kaida kaidauraga leiruge. Ibungo, nangse karamba matamdano gyan taraktoise. Aine, nangi khanbada siba ngamloidoribani. Ma, aina kaidaurage. Ai babada imanabagi birthday chaluni hairamidudi. Birthday sibu karamba makhalgi birthday no. Ayuktagi numitaba phawba kanana birthday tawnageba. Nangne kharadi henmalabani ko nang. Yari bai ma. Ashi hairamlaga koirengdu changkhre magi kada. Nganguradi tani ngambaroni nang haibidi hainu ko nang.